Ngasiphonghiba tungan-tunganba Manipuri siphongsing amasung thokiba thawdok wathokisingdagi maruoiba ipauksing miyamna thamjagi ahanbada Congress na sei taraga mangada tawba ngamkhidaba thabaksing tha taraga mangada luisingi haina Prime Minister na haibiramba adu tha taraga mangada mitei luisingi haibu oiramle limit India ki Prime Minister na bot ki matam wasakhiba BJP gi lenga ama miyamna pebirabadi Congress ki lenga na sei taraga mangada tawba ngamkhidaba thabaksing tha taraga mangada luisingi haina Manipur miyamda haibirambagi ona tainabada tha taraga mangada mitei luisingi haibu oiramle democracy satpa laiba ama oiraga irang asigi matangna karigi woroisin purakna bahonadribno Prime Minister na tha mapan tumduna laithoklisi yaningde Maramaduna February taraga manga phawagi manungli state lenga na India gi Prime Minister bu Manipur laknaba baton tawgadabani karigumba ngamdaba taragadi limit Manipur gi miyam gi mochinduna February taraga tarukta kangleipak miyam gi mateng lauzaraga Imphal thadoktuna Delhi da khongjang sangsinanaba sem saba loire haina lamyan be irabot Memorial Integrated Trust limit na phongtokre wapam asingasi Manipur Press Cup pangthokpa pawgi mifam amada lamyan be irabot Memorial Integrated Trust Limit ki President Malem Tongram na phongtokhibani magna makhatana hai lamdam masida tha mapan chupna tangdu laita daba phibam amada asiana mai sakpa yauna thoningdaba thawdo wathok kaya galoidana mama oibi kiana khujing oiduna lakliba Manipur miyam gi meet ki pi na thairamlaga MP election gi sem sariba state amadi central government asigi thawa sadaba lengaklon asi miyamna para tambiba matam hoire India ki Prime Minister Narendra Modi na langjing Asoba Madi Bagesandra Open Air Theatre da pangthokpa miyam gi mifam amada BJP lenga ama miyamna pibiragadi Congress ki lenga na sei taraga manga tawba ngamkhidaba thabaksing tha taraga manga da lusingi haina miyam gi damak lepiramba adugi ona tainabada tha taraga manga da mitei luisingi haiboiramle Maram aduna February taraga manga phawgi manungda state lenga na India ki Prime Minister bu Manipur laknaba baton tawgadabani kariguma ngamdaba taragadi limit Manipur gi miyam gi mahut sinduna February taraga turukta kangleipak miyam gi mateng lauzaraga Imphal thadoktuna Delhi da khongjang sangsinanaba sem saba loire loinana singkhong singya da khulngak li khunja singda wakal son thaba yaba thauna hanba yaba wahai wata kya social media platform da sandok piganu hainasu magna makhatana phongdokhi Atopa paw madana Kohima da lupa crore taraga mari romgi kwa maruga kona na miyoi mari fare ngarang Assam Rifles ki kangbuna Kohima city gi manakta miyoi hum lupa crore taraga mariga point kuntraga nithugi mamal oigedaba kwa maruga kona na miyoi hum fare hari pawsin hai Manipur gi Nagaland fawraga ainiya daba polam khara pushilakadori haibigi paw AR na phangmudegi National Highway kunga mathoi paringi area da mobile checkpost am hangdoktun lambi da lakpa gari sing check tawbigi thabak chatakhi Cheirak aduda pickup truck mari amadi atopa truck manga Kohima tamna lakpada check tawbigi thabak chathabada kwa maru singadu yorama thengnakhibani kwa maru singadu pushilakhiba miyoi maru mari edu fagatuna makoina pushilakliba polam singaduga mari lainaba chechang sing yaubra haina wangpong chathabada mari lainaba chechang sing putokpak ngamnabadagi miyoi mari amadi kwa maru pushilakliba truck singadu fagalaga ngarang manak nakpa police station na khusinakre hairi atopa paw mana Minister Dingoga miyam goeba mifam pangthok tuna wa khana khre kautruk amadi kadangban gi lanpham da leikidraba khulngak pa ani gi haksang hayeng loksinduna aroiba mathong mangam pangthokadori Imphal West District ki kautruk amadi kadangban part 2 da ngarang nungthil koki lalhaubu singna bom amasum nongmai kapsinduna akan mamong na landarakpada leikidraba khulngak pa ani gi thawai yaudraba haksang hayeng rims ki mokta gi loksilaga aroiba mathong mangam pangthoklagani haidi ngarang kautruk amadi kadangban part 2 da koki militant singna akan mamong na nongmai amadi bom kapsinduna landarakpadagi khulngak pa ani sikiba ahumna asu apan nangduna hauju hospital da laikatna tuna leiriba sigamari leinana ngasi sekmai kendra gi MLA oibidana tana social welfare department gi minister oina thaupuriba Haikham Dingoga kendra sigi miyamga puna ngasi ayuk phumlau community hall mi phum ama pangthokra hari ngasi gi mi phum aduda Singma Kendra da laidiba Maira Paibi Loop Sing Khulngak pagi thabak toriba Village Volunteer Force singi miyoi singna sarugyaki mifam adura Kendra miyamna amat oina Imalebak Manipur kananaba honabada mangjil thana songthoktuna sarugyaba yariba makai koki militant singna landarakpadagi ngaktuknaba thaba amat oina pekhatminabagi matangna wa khana khiyari
अमरोमदा लेखिद्रब खुलंगाकपा अनि इम्फालगी पैलेस कंपाउंडगी नोंथोंबम माइकेल सै कुंथ्रा गोहमदोय अपोकपगी मिंग इमो अमसुम इम्फाल वेस्ट की सगोल तोंगबा ममांग लेकाइदगी मैस्नाम खाब सै कुनगोहमदि अपोकपगी मिंग हेमंतागी थवाई याउद्रबा हक्चांग हयेंग रिम्स की मोक्तगी लौक्सिनुना अरोइबा मथौ मंगम पांगथोकपा हाइदुना लेखिद्रब इमुंग मनुंगी मियोइसिंग अमदि लेकाइगी ओइबा मियामना यानाबा मा पुरखरे खुलंगाकपा अथौबा अनिगी थवाई याउद्रबा हक्चांग अदु कदंगबानगी महादेव सिंखोंग लैरोल सनबगीदमक लेकाई मियामना लंपीरे हाइरिबा मफम असिदा अथौबा जेम्स बॉन्डगी अरोइबा लैरोन चनफम ओइरिबा मफम असिदा मखोय अनिगी थवाई याउद्रबा हक्चांगसु लैरोन चलगनी हाइरेनसु पाउसता फोंदोरखली अतोप पावमना बजेट सेशन हौदोकपगी वडरोल प्रेसिडेंट द्रौपदी मुर्मुना लेंगाकपु सिंथाखरे यामलब सही क्यादगी लुइसिनबा ngamdana lakpa thabak thoram kya hokiba सही तरा सिदा लुइसिनबा ngamkhre haina प्रेसिडेंट द्रौपदी मुर्मुना लैरिबा लेंगा सिबु सिंथाखरे ngasi parliament की बजेट सेशन हौदोकपगा मरी लैनना हाउस अनिमक की अपुनबा सिटिंग दा प्रेसिडेंट की वडरोल पीरदुना मथकी वाफम सि फोंदोखिबनी मियामना अयोध्या दा राम टेंपल लैरखिनी हाइना सही लिसांग सिना आशा तौरखिबदु हंदक प्राइम मिनिस्टर नरेंद्र मोदी ना मांगफाउनानख्रे मसिगी मथकता जम्मू एंड कश्मीर की आर्टिकल 370 लौथोखिबगा लोइनना ट्रिपल तलाक सु अथिंग मथमख्रे लेबास की मियामना लाइरबा लेहलनु हाइना लौरखिबा खुलाउदु अहानबो ओइना लेबास ता पाक्सना लाइरबा लेरक्तबिगी खुदम क्या उरियाखि प्रेसिडेंटना मखा तारदुना होखिबा सहीदा इंडियाना सेटमिलोन ख्वाइदगी यांगना खुमांग सक्सिनखिबा लेबा म ओइखि इंडियाना थागी खा थांबा पोल यौबंगम अहान लेबा ओइबदा नतना G20 समिट माइ पाना पांगथोलम्मी मालेम इंडिया बुहेना मसक ताकपंगम होइखि पनमयाबदी मथंग थागी मपन फावबु चथगदब सेशन असिगी हयेंग निनी चनम नुमिता फाइनेंस मिनिस्टर निर्मला सीतारमणना इंटरिम बजट पुथोखनि ngasi session gi ahobu numita house ki mifam asi ingna singna sathaba ngamnaba government na house animak ki apunba meeting ama pangthoktuna mifam asi shanti oina amaga cooperate tawnaduna madi pleka na singmo sejanadana ba ngarang mifam pangthoktuna khangan khibani ngarang gi mifam adu loiraba matungda congress ki lusingba pramod tiwari na photokibada pangthokodoriba session asida कांग्रेस तुआन ओपोजिशन पार्टी लेबाद थबक फंगदबगी पोचैगी ममलों खलपगी पैसा पुथबन चिंब मीटिंग यूनियन मिनिस्टर राजनाथ सिंह पीयूष गोयल अर्जुन राम मेघवाल कांग्रेस लुसिंब प्रमोद तिवारी के गोरेस टीएमसी की लुसिंब सुदीप सुकेंदु शेखर रे जेडीयू की लुसिंब रामनाथ ठाकुर डीएमके की लुसिंब टीआर बालू सीपीआईएम की लुसिंब पीआर नतरंजन शिवसेना की लुसिंब राहुल शिवालेन सिंह सरुग्याखेनसु पाउस मखातारी मखा चथरक पोइनंगसिगी कंगलैपाक मैरागी एडिटोरियल मैम थमजगी लो लै खंगननब अथुबदा फारग चेराक पीब सुंगनी असुंब मसेट अमत याउद्रब सेमजिन सजलब पुवारी इरगा फुरप अमबु मरु फुंग मुथलगी हाबगी पन्नमगी मथक्ता अतमदना फुरुप कंगलुप अमदा लांदारलगा मियात मिपुन चथरकपगा लोइनना युमै थाबगी थवोंग सिगी अफफता असुम अरान पुनमक ngasiगी बर लेगांगना सेंगना लोगी मतुंगिना वयल फमथुई वाफम मसी हौखिबा मे अहुमदगी मणिपुर नारको टेररिस्टना मितैसिंगदा चथरखिबा मियोइबु खुनागी वांगमद सरमसकी थवोंग सिंगदुना मरम मोरगा ngasi फावबो मितैसिंगदा लेप्तना चथरकपा अरानबा थवोंग सिंगसिदगिनी मणिपुर खुंदारक सही सनी हेंद्रीब फुरुप कंगलुप अमा ओइरिबा खोंगजाय कुकी सिंगना मणिपुर की येलोमी सिंगदा लांदारगा येलोमी सिंगना सही लिसिंग अहुम हेलब पुवारी लेरबा मरुओइना मितै सिंगमी तमी सिंगी मरमदम मारेबा ngasiगी मणिपुर की मापु ओइना पानगे हाइबगी पन्नमदा सथरकलिब लान सिगी मनुसना मितै पुवारी ग सगोनबा लेफमलेन सिंग फाव मरुफंगना मंगनबा हौरकपा सिमक मालेमगी फुरुप कंगलुप खुदिमकना ngakpifam thoktraba thawong ne habi asiguma thawong sing asi lale khanglaba asumba ma phawu yaudraba kuki militant sing asi kayam koina kankhatuna thamgado ribano haibu wang asima lamdam asigi miyamna bar lengak lep leitana hangduna leiri wang singi manungda ama oiri ngasiगी मणिपुर लेंगाकना स्टेट असिदा इरांग खरा नेम थरकले हाइदुना लाउथोकलुरबसु हौखिबु नुमित खरानिगी ममांगदगी लमदम असिगी सिंखोंग सिंग्यादा खुंदारिबा मितैसिंगदा नोमै कापसिलकपा थवोंग सिंगसिना मरम मोरगा लोइजिंग लोयादा लैरिबा मियामसिंगदा तंगदु लैतादबा फिबम अमदा लैरि हाइना माइकै क्यादगी फोंदोकनरकली अदुगा लोइजिंग लोयादा खुंदारिबा मियामना लेंगाकी पुनिंग सिंगसिलगा स्टेट फोर्स सिंगबु
masing yamna thamlaga hauzik lau lokpagi thabak tawbada aki akhang leitana lokpa ngamhanbinaba phungdoknarakliba sida Manipur lengangna akhanaba thorang pekhatpa chumgadra khali nakala maromda koki singna mitai mayeki lairik mai thabagi thabak chatharakliba simaki yamna lebak masa tadaba sakhotpagi mami tadaba handaba thaki wakalona chatharakpa thawongna habitai koki singna atamna mitai singda tawhoidaba thawong kya chatharaga makhoigi apama panam phangani khaliba simakti yamna lebak thibani makhoigi apama panam phangnaba honabada mitai mayeki lairik mai tharaga panam phanggadaba nati habisi koki singna khangba sungani asigumba anema thaki thabak tawraga state asida puna khundaminariba phuruk kangluk kudimaki nungsinabagi mari thadanaba honariba phuruk kanglukki marakta thooningdaba thawdok kya thoknaba siliba koki singa sibu matam chana lengana Cheirak pi hobu sungani maduna trabadi Bharat ki constitution bu singnaba anti social elements singu Cheirak pi bangamdaba lengam oina lamdam sigi miyamna khanarakpagi mathakta hena sathiba thooningdaba thawdok sing tholakpa yabi oithokpa leirakpagum tawri maram aduna ngasigi state lengana matam chana athubu matamda kangluk phuruk ki marakta thooningdaba thawdok tholaknaba siliba anema thaki phuruk kangluk ki miyoi singda Bharat ki lo lei haiba khanghananaba mara leibising pharaga athubada Cheirak pi si loisilak poina to papaumana Facebook ki ani suba foundation dega mari lainana Jenimsta blood donation camp pangthokre lamdam sigi mahirui loop ama oiriba Federal Students Organization Kanglaipak Facebook ki ani suba mapok kumon ga mari lainana blood bank center Jenims ka kusamnaduna nomigoeba blood donation camp ama ngasi ayuk pung tara taba matamda pangthokre miyamda kathoklaba I haina thimgi makara pangthokiba nomigoeba blood donation camp aduda Facebook ki thomi kumdrana lemna ipiki blood donation camp asiga mari lainana Facebook headquarter gi general secretary Rikesh mangang phongdokhibada ngasi pangthokliba blood donation camp asi hauzik Manipur thokliba kanglup ani gi irang asida ireibak Manipur kanabagi damakta lanthengnariba ichil inaw singna aso apan yorakpa matamda mateng khradang oirarabusu pangma ngamnabagi damakta pangthokhibani mitok mian cha singna Manipur sangsilaktuna landarakpa asida mama lebaki damakta mangjil thana songthoktuna thawai khupakta haptuna thauna faraba irei sakeyana hauzik lanthengnari ba sida leibak miamna su angama mateng pangbi gadabani loinana Facebook na su angama mateng pangnabagi damakta miamna kathoklaba I haiba thim masigi makada nongmagi oiba blood donation camp si pangthokpani mangna hai blood donation camp si pangthokpada blood bank center Jenims ki mari leinabi staff singna thawai yauna saruk yabi kiba amadi miyamda I pau phanganbagi asoba thawdang loriba paumi singna saruk yabi duna miyamda I pau phangananaba tawriba thawdang asibusu thagatpa phongtokhi aduga hausikui miyam pau sisu matang ase lusinjarage masu miyam puna anauba update ngamina sainisu channel sigi mekedi ki myangi mafamda makata na thamjari